Sanctuary nainabagi series asida mayamba Amazing Bible Prophecy Ministry na taramna oksari ngasi nainagadriba asina Sanctification Through Sanctuary masinda Sanctuary series gi aroi bagi saruk ado ngasi oijarage sinaw sing akhona mathang manaw naina tamnaiba Sanctuary asida akhona matau karamna arang kumam phangane habtu gi chapcha bada fajana akhona khangkhre masi akhoi Shengdokpiba habse kadino habse gi maramda Sanctuary gi mapana Holy place, so most holy place ki experience ye koi khara taminasi ahan bida ishora pratna thause sagadale be payam thagasare napu banhangna ekoi bu miyebegi arang khubam se karamna phangane habegi step by step ase sanctuary gi mapana ekoi re takpi basi gi takchari thagasare ekoi na ngasi aroi bu sarukta ekoi na arang khubam gi dama ekoi na sanctification Shengdokpiba habse yam darkar le habse gi maramna khitang naina gadawri sanctuary gi mapana Masida tolabana naibuna snabiyo aina ngam khudemna ki Bible dagi wan biyo tare baisna kusing dasu asumba je fadana khangmang aman biyo Prabhu Jisu mingde koram dare amen ekoi sachida yengbiyo ekona mapan gi koto thamame aduga hoji sanctuary gi manung gi saru holy place am most holy place ta hek changapom matamda na koina table of Shewbread urani koina table amagi mathakta tan taru longkhalaga lairagani masi matam khuding makiona name khuding laigani masi singani hariba tanje purohina sagani aduga magi he opposite ta candlestick ki magi kida thangmai thale adu hariba thangmai che adum mutpa yadana adum ngan gani masi ko aduga sanctuary he kwaigi aseng mafam changdingai he mamangda padraga tainaba asida akhona golden altar of incense akhona dup thangmai thaningai gi lana pung mase sanana sembaje masi laire masi dai akhona dup thaba manam nungsiba makhaije masi gi thabak ase masi da satharani puroina aduga masi ge manungda kwari gi sengmam pham masida akhona agop kabenan lairani agop kabenan haibasi gi magi manungda na 10 commandment shor ki makhut mangna ikhiba mo koina Moses tapi ge bateng commandment masigi manung thamani aduga haiba asigi mathakta mercy seat minung sigi phamban haibde ishogi throne of grace to thamani nakanda sagadut ani gina sanana khakpa sagadut ani saraga hairibdo koshalla regini nokoina mutti du uje masigi matungna akoi yengo akoina mu ani super sat akoina haigre kon justification gi experience ai haijaroi akon sanctification ko yengse koi mamang de koina conversion koina thawai sengba koina laiming no baptize to bigi mapana koina kamaina lever gi experience koina kamaina khoigi lamsa sajo anthokna abin maram da tamkhare hojina kamaina khoigi lamsa se asengba punsi ama karamna hingani habse masineba masibo koina thaujan da saukhatpa ishor gi wahai gi mapana hingba magi dharma chemba magi thawai asigi mapana hinglaga thawai sengba gi mai khudimakse panba sigi matam neba aduga kwai akhona 10 commandment kwai manungda khoi mercy sitta akhona adugi matungda akhona sanctified life hinglaba matamda sangdoklaba punsi hinglaba matungda khoje shogi lon wayan geneba akhoi changsan minarse most holy place ki experience akhona sanctification se doctrine and tram ne akhona cham na habidi asengba punsi ma hingba asengba punsi abadi akhona mi hatpaje mi hatana hingbaje asengba punsi mi hala hinbajina phataba punsi neba laimoti lapaje asengdaba punsi koeba maroina ishogi yathang tara gi matung na saliba mi do asengba punsi hingba kowe aduga yathang tara thugairaga pap tawduna hingiba mi singa do sengdaba punsi koweba masine kona candlestick sigi ko yengse haireba candlestick nama urani haireba candlestick se masida candlestick tagi kai piri mangan pira neba hariba mangala du kanano have the John 8:12 ki matungina Prabhu Jisu Christian hai I am the light of the world ai malam prithvi ki mangal du aini ai tung in ba mina amambada saloi maramdi mahangna punsi gi mangala du laigni hamne aduna asengba mangal di kanano Prabhu Jisu Christian mangala haibse sanctuary dagi ekhoina mangala sigi mapana Prabhu Jisu Christ gi mapana Prabhu Jisu Christ na chatpa adugi matun na chaliba missing ado Prabhu Jisu Christ gi lamsat
hingliba mising ado asengba punsi ko heba John 1:4 da hai mangonda punsi adu lay punsi ado miyebegi mangal ni haisi akhona Krista gi punsi hingba tar de ekhoida mangal ado hingne Krista gi punsi hingba je asengba punsi Prabhu na tang phana lakpa matamda Ishor gi ipa gi aning batawi mahana Ishor gi yathang sing ase mapung phana ngaeba aduga mangal oi adugumna ikhoishu mangal oi be hai hairiba ekhoina candle gi makhok asida masat taret pama candle gi makhok asida masida thau hapkani masida thau se ekhoina Zechariah da yengba hai oil habsina Holy Spirit represent the oil gi mapana thau dong alan baneba Zechariah 4:1-6 da samna hai 2 da ko aina 1 da paro 2 da hai kari we hai candlestick sanana saba candlestick ama we adu mai gi mathak da tengkor ama lai kwai gi mathak ta ko hairiba tengkor asidagi pipe and his lamps seven lamps thereon aduga ngasai gi masa taret habnin thangmai taret leragani hairiba thangmai taret asida pipe tegi mapana go pipe taret ki mapana hairiba sida thau du supply to heba aduga masigi nakena nageta olive ki upambi hadi olive je thau thokpum mahini masigi nakanda magi upambi ani lay hairiba sidagi masagi cup aduda khona tenkor aduda thau do mu ada tarani thau tu dagi mu sai candlestick da sumain toro pibneba masini khona masina taibdi karino hagra thawai aseng maneba snawsang aduna ikhoina arang khubamda ikhoina thawai aseng base kya ki mating maru oi habje ikhoina thawai aseng khaktagi mapana ikhoina Ishogi athang singakpa thawai aseng baduna gi mapana Prabhuna ikhoida leibiraga kanda ikhoina aseng bu punsi je hingbangam ganeba aduna thawai aseng aduna Galatians 5:22-23 da haije ikhoina thawai aseng gi mai sing lai taragadi hairiba mahi sing leiba mising ado longa ko darka leite hai maramdi thawai aseng mai leiba mising logi athang sing ado ngai thawai aseng mana haibi iliba mi khudimangna khoina lo sing ado ngak pangameba thawai aseng baje ko masi kwai maru oeba thawai aseng baje masigi mapana ikhoina pabyau do punsi ase hingbangam saitan bu maithiba pibje thawai Ishogi thawai aseng khaktagi mapana neba sukta mating maru oe akhoi gi punsi da masini ai samna chanjarage snawsang khoina khangningai gi mathang da mu table of Shewbread urani masida na khoina tan tarani thoi urani train thoi de 12 tribe ki symbol ne adubu andom da yam chatlagumche adu tan habisna Matthew 4:4 gi matuna proposition ne me vibes tan khakta charaga taladi sa khakta charaga hingadaba nate adubu Ishogi chinegi tholopo aina khoi hingadaba ne masida paliba tan achina represent of Ishogi wahi Bible neba aikhoina thawai gi oiba punsi hingai ta de khoina nungti gi Bible paraga masi aikhoina illaga aikhoina asengbo punsi do hingbangam ganeba John 17 gi 7 na hai 17 da hai sanctify them through thy word is truth Ishogi asumba adugi mapana makhoibu Shengdokpiu adu nahaki wahidi asumba neba aikhoina asengbo punsi haibidi amangba yaudaba pap sendaba punsi Ishogi yathangakpo punsi ama hingi haib taragadi masi Ishogi wahai Bible gi mapan khaktana ikhoina inbangam ganeba masi kawbigun amaronda tan haibje gi symbol de Prabhu Jisu Krista bu jokhane John 6 ki 51 53 54 haije 51 da hai sagadagi kumtharak pa hingba taldo aini kanagumna hairi batan se saraba mahana matam khudimaki hingane hamne aduga aina na khoida pigidreba tan asida ige sadongni masi aina prithvi da hango prithvi asida which I will give for the life of the world prithvi da leiba michingi hingnabaki da aina masi pigine punsigi da aina pigine hamne ekhoi da ekhoi da hingbu punsi pining ai da Prabhuna magi masaje pibneba verse 50 da taseng aina na khoida hairi na khoina migi masanupa habde Prabhu Jisu Krista gi hakchang amasung hakchang chadana amasung magi I thaktana dina khoida ahingba punsi leite hamne hairi hakchang chaba habde akhoina Ishogi wahai Bible na haibase illaga Prabhu Jisu sallallahu alaihi wasallam satpa aduga magi thakpa habsina Prabhu Jisu Krista gi mapana neba ikoi gi pap sam thokpiba ikoi gi pap kopiba gi thabak se magi gi mapana neba aduna masi Prabhu ki ida thajaba
sigi mapana ikoina arang kubom se laigani haije verse 54 kana gumbana aigi haksang chariba aigi ithagiba mahonda lohomba naidaba punsi laigani aroiba matamda ina mabu hinkalangani Prabhu na ni shubala ko matamda hinkakadaba mije Prabhu gi haksang chaba amasung maki ithakwa haibadi Prabhu Jisu Krista bukan bi mapuni akhoi gi pa ko kuningai amatangai rabadi mahaki ini aduna Prabhu gi punsi Bible na haiba inba dugi matuina ikhona sakana ba adune Bible na aseng haiba inba ikhona inba taragade ikhoida asengba punsi pabyawdraba punsi aduga ishogi na darka lairiba yathanga ko mkhaise masijo ikhoina inba phangane ba masibune ikhona sanctification na hairibse mathang da ikhoi samjalasiko ichinaucha aina topic amamamgi maramda ngangadi yam explain tawningai le adubu aina samna loisanjarage mathangda altar of incense aikoina dup thamai manam nungsiba dup thaningai gi lana pung golden altar masigi maramde asai gi incense haibisina represent hoje revelation IK 3:4 gi matuina de masi parthana bu khangne ba haidi dharma chemba misina christian singna haijaba parthana duneba masi krai de karakani ishogi singasan gi mamang da lakane ba The smoke of the incense which came with the prayer of the saint ascended up before God out of the angel sent haje sagadut ki makutagi ishogi mamang da haideba duk manam shiba duk ase parthana ga loinena haide akogi dharma chemba misingi parthana ga loinena ishogi manakta lai kara e havne ado haideba se incense havzen represent obje Prabhu Jisu Krista gi dharma chemba ko mana ikhoi gi dama arang kubang gi dama mana haijabi bse masiba khoina khangneba aduna manam nungsi ba habse ikhoi parthana se Prabhu Jisu Krista gi dharma chemba ga loina na Prabhu na haijaba ga loina na ikhoi gi parthana je pai shogi manakta laktaradi Prabhu na lobi dragadi ko ikhoi gi parthana je kai su kana blaite ba aduna kristana mi gi punsida nungti ikhoina asayang punsema hinge afta de khoina parthana je am darka laiba personal prayers Hoi church chalaga parthana ta wuju darka lai adu khoi lanai go personal prayers he ishoi wahi paraga ishoda nijaba aduga ishoda khu kunna haijaba parthana ta wuju am darka lai parthana ta wudu mi do christian nati ma to sarga ta sungcha chalaro sinawsing maramdi saitan ga lam thengna ba matamda parthana habisina khoi amata ngai ra khulai ne masi khoina kawbi gnu go aduga for adu parthana gi matuna First Timothy 2:5 thaju ishoga ikhoi gi marakta wanom bibaje kanano Prabhu Jisu Krista ne aduna ikhoina haijabado Prabhu na lawrani Prabhu na mu maki dharma chemba mana tawkiba maki marriage mana ikhoi gi damuk tawbikiba aduga loina ipa ishoi mamangda mala ipa isho masigi nupas na tawriba pathna je aina lawjare aina maki tamak sikhrabne aduna aina magi mosin sikhrabne aduna magi haijariba mangonda yengda tuna ingonda yengaga tabiu haina Hijack never Prabhu Jisu Krishna Romans 34 doju ko ipa isugi yathang banakan leithuna Prabhu Jisu na ikhoi gi dama hijabi reba asini Prabhu na ikhoi gi dama hijabi se masi yam darka leba aduna ikhoi na hijaba ga loina na ikhoi gi parthana ga loina na ikhoi na Prabhu da sangjaraga Prabhu na ikhoi gi parthana da lobi raga ipa iso da hijabi se masi ikhoi gi asengba punsi ma hingai gi dama khwait gi muru oibdo masi neba aduga mathangda ikhoina aroi bromda amu sangasi masigi matungda ikhoina kai lere agop kabena warem nabagi upu lere ngo hairiba warem nabagi upu manung asida magi mathakta number 6 lere khoina mercy sitte aduga manungda na 10 commandment lere 10 commandment ji mathakta mercy sit leba khoina masi yenge khoina Galatians 3 gi 13 da hai ishoi lo na kari tawe Christana Christ has redeemed us from the curse of the law. Ishogi law na ikoba sirapi do Christana can be kramne. Masida palebja ina mamanda su samon kya to am hijagre na koi na igi samon sing tabi bataraga di khanongani. Ishogi law na ikoi kan bi bangamde ishogi law na di law se thugai mami pap to mi ado masina sisnu haina mana sirapi eba. Masi condemn to eba. Do haide ba condemn neba. Law na khoi kan bi banate law na thugai ba mi adu sibagi dandi piu haina warep taeba adu haide ba warep ado Prabhu Jisu haide ba warep sirap to wa thu degi Prabhu na khoi bu kan bi reba maramdi
Lona darka laiba papi koina taukiba pauki phanggadaba dandi khudimakto lona piba chaira khudingmak ado Prabhu Jisu Krishna lobigreba Adam gi matamda gi na roiba matamda sargada sakadaba mepung khudimangna taukiba mi khudingna taukiba pauki dandi ase isnausing pap ama taukiba tardi magi dandi je pidana di ko punishment pidana di shona kopi ba habse laiteba adugi damakta ne Prabhu na sibiba yam darka leje Prabhu na loina ma akhoi mipum khuding na tawkhraba pauki khalda loina olaga namak phangbam thokpa myam do Prabhu Jisu Christ loi phangram neba khoi mi punam ki loina na ko masini ko being made a curse for us haje pap ma de pap to gide pap to da ma oitar ju ma na khoi gida musirap oi bikheba aduga ma na logi darka leba khudim mak tu chuma ki punsi da ko loina mapung phana ma na in kibeneba Masida curse is everyone that hang on the tree haji. Adi cross the pancting gonna siba me as you the pancting siba sira pangone, Madam di romance ki matamda criminal ain tugaiba mission to cross the pancting gonna haleba. Adubu Prabuna ain tugaiba nate, Prabuna sibadi nang in a ain tugai ki shogi ain yatangara tugaiba sira pibudo, Madu never, Madu never, Madu de can behave. Masina commerce sinalaje. Kona yam khangna ba tax efficiency to ge aitaju thaja bagi mapana thaujana ikhoibu kan bibne machine nang aina thobung amdraba ikhoina logi darka lebido khona pibu ngamdre ikoi punsina phana haibe ile haraga zum masi logi darka lebido ikhoina pibu ngamdre ba adubu pibu ngamdaba do kanana pibire Prabhu na pibire masi ko aduga masi pibire ba madune ba adu hairibudo thaujane ba Prabhu na thaujan asini Prabhu ki thaujan ko ye aina ngamdabda Prabhu na pibi da thaujan e masi shoi khudone Hebrew 4:16 this way let us therefore come boldly unto the throne of grace that we may obtain mercy find grace to help in time of need hai aduna akhona thaujan gi singasan mercy sit hai je masi thaujan gi singasan ne masi de koi thama phana satse maram de akhona shode gi thaujan phangai kari gi damak thaujan koina pa kopi ningai gi dama ado find grace to help in time on ekhoi darka leba ekhoina sonba matamda ekhoina upai leitaba matamda ishona mateng pangna ba thaujan do phangningai gi dama ekhoi chatla jebane aduna masida kwaidi gi maru webse snausa ishogi yathang tarana ekhoi kanbi bangamde koina khanga dawje ko shogi yathang tara gi mathaudi ekhoi bu kandem tawbani ekhoi bu maran sibani sibagi chairak pibani adubu hairiba asidagi ekhoi bu kanbi bse kanana Prabhu Jisu Krishna neba Prabhu Jisu na Krishna nang aina tawgadaba pau pugadaba pau ki dandi khuding do mahana lobiraga ma ki thaujana tuna koina phanggadaba mato mana phangbi baneba aduga ma ki thaujana sina ekhoi bu Prabhu da thajaba mi mkhaije monda singjaba mi mkhaije Prabhu na ekhoi kopirani lon siba maran do mahana lokthopirani aduga ma ki thaujana sina mu ekhoi je asengba punsi ekhoi na lo ngakpa ngamdaba do ma ki thaujana sigi mapana ekhoi mu lo ngakpa ngamalane ba masini ko masi hoi ayamba misina ishogi thaujana ekhoi bu lo ngakpa ngamale habse kana ayamba Christian sing na thajadeba ayamba Christian sing na Prabhu na sibikiba sibi duna pibikiba grace asina ekhoi bu kanbire aduna ekhoi lo ngakpa darka leite ana mission haiba masi aran bane maramdi grace asina ekhoi bu su kanbire grace asina ekhoi bu su lo ngakpa ngamali habse ekhoi masi thajaji ko masi thajadaba taradi ekhoi kwai gi laibuk thiba mi aidu oiragani madugi da mune 10 commandment gi matakta mercy chi laije 10 commandment piba magi condemnation makhaido Prabhu na lobiraga ishogi minungsi asuna ko minungsi asina khoinang inbangam dabdong ngamali habsineba masigi maramda I mamang su yam ngangkre ai hanjan na haira roige sinausing aduna khoi munna khangbiu aduga 10 commandment ase magi mathauje khoi yengse ai ne sam na haijarabne James 2 gi 12 ta hai nakhoi ngang sungang tawsu taw maramdi nakhoi ning tambagi wayan ja thangna wayan gadaba maram nai lo ja thang tara nadi khoi mi pung khunema hayeng mi na saga sakad kanana saga sakani chalo habse khoina wayan ganeba waila dugi dagi tholok parai gi matuina pap yaudreba Prabhu na kopi ba bhangarba Prabhu da thaja khraba mi thaja duna mahana pibi ba thaujangi mapana lo nga khraba
yathanga khraba Prabhugi mapana akhoi thamoida leibiraga thawai sangmana leibiyagi mapana yathanga khraba mising aduna wayan ba matamda suman biba phanganeba wayan bada hangadaba amatanga ba question je Prabhu Yesu Christ thajabra habse hangweba mi khuding da hangadabse wayan yathanga pra habsneba ngai habsneba karam na ngakno adudi Prabhugi mapana se Prabhugi thawjangi mapana ngakpi bani habsne akhoi gi pangana dinga moi ko koi pangana de kaisu leite arang ko mai phisa puna mo Prabhugi mapane hoi akhoi gi role darka lai akhoi gi role yaudana di ngamde free gi mina khoida lemna pibo khudon ne lemna piro jo khoina lawdraga di leite lawbo je kari mapana thajaba dugi mapana khoina lawd loina mo free loina mo khudon rem khudon ngatane madubu thajaba gi mapana khoina lawgadabne masi khoina kaw roidabni ko aduga Ecclesiastes 12 ki 13 14 da asumna hai ribsi kaino aida aikoina ase Solomon haimni aikoina whole matter asigi wathok punam asigi conclusion aikoi tarasi madudi ishobu kyo ma ya thangsingao ya thanga paibsina aikoi mi amagi aikoi gi punsida tawgadaba mapum oiba apumba thabakse mathauje masi ya thanga pasneba aduga 14 da aikoina tawwa afaba aron boyersu ado mase afaba boyersu fataba boyersu ishona punamakse wayan bada purakani haina masida mayek sengna iri wayan ba matamda loina akoina tawwa afaba boyersu fataba boyersu shoyu ya thangtara adugi matuna aikoina wayan gani habse aikoina kawgumseba aduga hauji su aikoina shogi ya thang tara se aikoina sargada su aikoina laiba phangi aikoina Revelation da ko Revelation 11 da aikoina uba phangi Revelation 11 da haje sargada ishogi singasan hangtokhi aduga Ark of Testament ado masida ui haina asuna Revelation da pal leba ko sida 19 da haje The temple of God was open in heaven. Sargada ishogi laisang adi sanctuary duni laisang aji sanctuary na hangtoi there was in his temple the Ark of his testament. Magi Ark of Testament warib na bagi covenant ki upu do mahan urami there were lightning, voices, thundering and earthquake and great hand. Ark to lairabni na ark manung da kayawri 10 commandments lai have se khona kawgum seba. Kana umis na yathang ngak tara ngak padar ka laite na hai masi aramne aduga yathang ngak pa basi jo ina ma hajan haikre masi karam bagi mapana Prabhu gi thawjangi mapana akoina nungsiba thawjan Prabhu gi thawjan ai khoida nungsiba lahelakpudugi mapana ngak ngambane yathang ngak pa basi ka nungsiba ga ambatani kana umis na yathang ngak padar ka laite hai adui tari khoi mi bu nungsidaba ishobu nungsidaba base darka laite hai buga samane mani Romans 13 gi 8 to 10 khoi pajaro pararoi 9 daga haije mitu mi alana gnu mi hat gnu mi mapura gnu arama sakipi gnu kalak gnu hairiba aduga atoba commandment ase leiba leita ga masi samna na khoi gi yumno babuna sama kun no shi habje samjale habne masini ko aduga ahamba gi shogi yathang tarutuna ahamba gi first commandment na shobu na khoi gi thawai sang punam kan shu habdine si zamane nungsibane yathang tara da yawri nungsibane ba shobu nungsiba karole kai bu nungsiba sineba adu birthday na haije nungsibana mai karole kai da karishu mabung na ba anaba thabak tawde mokhoi gi kai ngai thabak tawde maram aduna nungsibana wayan jathang mo pung phale heba aikoina shobu nungsiradi ahamba yathang mari du ngakani koina shobu nungsiradi akoina karole kai bu nungsiradi akon bugi yathang taru ase akoina ngakani habsneba John 14 gi 15 da hai nangna ibu nungsiradi gi yathang ngaw hai 4 John 5:3 da hai akoina ishogi yathanga khuje masi ishobu nungsibane habne aduna yathanga ko darka lai tre hai taragadi ishobu nungsibse karamna utkine habse yathanga ga utkine habse ma apostle John so haramoeba maduna habde yathanga ko habse nungsibamni akoina masi akoi sandagi makane akoi yathanga kabe ade akoi yathanga ka rang khom phangda ade haba wakalda chaladi madu yathanga ko ngamoroi akoina hanga tobde akoi Prabhu da thajabagi mapana Prabhu da makha polaga Prabhu gi thawai Prabhu na khoi bi thawai sengbudu gi mapana thawai sengbudu na haibe inba nungti gi Bible pa ba hairiba Bible se pa buduna Bible na habdu gi matune khona prathna go loine na dum inba se basina dum mathanta ya thang thara haibe se nung aksara madone Bible na haibe inba matamda masine ba masine khona sanctuary gi holy place ki experience haije sanctification na haiba punchi je masine bisnaw sing khoi kawgum se aduna arang ko ma haibe se
Basi sanctuary na koi na sana mu fadana na nabi sanctuary ki charge singa che sanctuary da piri ba asigi matung na mai step by step ki matung na koi arang ko bang step sing che loina basi darka lai have se masine ba basi gi doctrine je kana gumba denomination amatana basi gi manam da takpi de except seven day adventist natana kana na sum basi takpi de ba basi padakra ba parane basi koi na tamsing asigi de side lo lage tabi ba mayam khudimo pu ishona bopi boisno koi na mathang dagi di hafta matangi thang janum mitagidi aikogi bible ki version chingko asengba version la karino khona KJV atopo khona bible ki translation yam le hairiba asigi maram daina mathang manaw naina ko asum badom share tawjarake tabriba myam ishona popi boishno parthana tawse sagatale be payam thaka sare khona sanctuary nainabagi mapana khona karamna ra khom phangani habagi step mathang naina khre maroina ngasi asengbo punsi sanctified life amu kamani hingani hadu manam da ne kare tariba myam kuding da su bot na view prabhu gi mingda kurum dare amen.